Tha asigi nipanda Kumbi College da College Ming Channabagi form Louba chatkani haiduna yumdagi thokhraga ngasi phaoba Thiba Khangdana Leiriba Ngangom Shrinivas Phangnaba Hotnabada mari leinaba singna mityeng changbiyu haina imung manung amadi leikai meeyam na appeal tourakli masagi chahi 13 khakdamak ngairiba Ngangom Shrinivas Kumbi Police Station ge manung channel leiba khulakpa tagini Mahakna yumdagi thokhraga ngasi phaoba Thiba Khangdana Leiriba sigamari leinana ngasi leikai adugi meeyam imung manung amadi borayangbi gram panchayat ke upa pradhan S mani yauna paugi mifam ama pangthokhi paugi mifam aduda Thiba Khangdana Leiriba Shrinivas ke apokpi NJ babitana hai mahaki machanupa Ngangom Shrinivas Kumbi College da BA ahanba semester tamnaba form Louba Chatkhiba Thodok asigi matangda Kumbi Police Station da missing report ama thangatkhiba leikre adumoinamak ngasi phaoba mahaki mari makhong khangba ngamdan leide hiram asigi matangda lamdam asida leiriba CSO Shing amadi lengake mari leinaba pumnamak na mityeng changduna mahak phangnaba hotnabada mateng pangbiyu haina appeal tourakli paugi mifam aduda borayangbi gram panchayat ke upa pradhan S manina hai Ngangom Shrinivas ki yum ase red zone area ga yam nakna leibane mahak ne yumdagi thokhraga numit mangani sujilaklaba phaoba Thiba Khangdana Leiriba ase laibak thibane mahak ke apokpa amasung apokpi ase nongmage afang ba thabak su nomduna imung punaba hotnabane lamdam asida leiriba CSO Meirapai Bilob amate organization khudingmakna angang ase phangnaba thibada mateng pangbiyo Manipur lengak nasu hiram asigi matangda Akhanaba mityeng changduna lokhatfam thokpa thabak seng lokhatpiyu haina mahakna makha takhi Nipan ge yupung nipan da ai chanupa Ngangom Shrinivas hai bai chajina kumbi da from long ne na chatkhiba ngasi phaoba mafam khangdana leiri ichaju mathanna pukjabani numit tha yengom yengjabani ngasi phaoba mafam khangdri ngasi mangani sujale imagi bunga nang bukarai da leiri ge imagi nakta la isana thandane imana pukjabada na thakta ma leiba natte na khada ma leiba natte ngasi phaoba nangi langla mata jo ai bi rakte kana gomban na jo ai bi rakte police da jo akalura ngasi phaoba kari mata ai bi rakte yar gadi lamdam sida leibiriba subin society organization punamagna Manipur Sarkar na chokam mieng changbiduna ichajibu thibada mateng pangbiyu haina mama oibi aina hajari asal hariba ngasi phaoda ikun khangdaba si sarkar gi magai da ikoina hariba Kumbi police station sida ikun pau pijare adubu ngasi phaoda hariba langala si ikun phangba ngamdri ba Manipur da leiba luk khudingmak amadi ma event mara paibi sing CSO kanggo sing hariba leiriba ikogi lup sing sina mateng pangbiduna angang si thiba sida mateng pangbiyu aduga athuba matamda sarkar gi magai dagi su hariba angang ase athuba matamda khangan bidana bagi damak aduga thiba sida akogi akanba mawongda akogi hariba angang si phangnana bada hotnabiyu